Manipur da Myanmar Refugee lising ani henna khullingduna leiramba thengnare hairi. Manipur gi governor na hokiba February 13 semkiba cabinet subcommittee gi ahanba tangka ki oina Manipur gi tingi district mangada survey chathabada Myanmar dagi lo na yadaba moongda refugee lising ani ga chamri marifu. Manipur gi tongan ba mafam singda khullingduna leiramba thengnare hairi. Manipur lenga ki tribal affairs minister letpau haukip na luchingba Water Resources Minister Awangbau Niumai, Education Minister T.H. Basant Kumar Yauba Committee Sige. Thizin Huzin report ama Manipur Police ke IGP Intelligence ke Kavipta Manipur ki Commissioner Home da Paikhalakpa Amadgi Datada Thengnarakhibane. Miyoi lising aniga chamri marifu asigi manungda miyoi lising amaga chamaga nifu taretna tengnopalda khul tarahumdoida leirambane. Chandel dana miyoi lising amaga chamaga humpudara mangana khul tara linkatuna leirambane. Surachandpur dana miyoi chamaga yankai marina khul taruk linkatlaga leirambane aduga Kamjong dana miyoi marina aina yadaba maongda khunta duna leirambane. Panbayabadi Manipur da thokliba tangdu leitadabagi fibam asi Myanmar dagi changsilakpa mitop singna thoanbane haina maikai kayadagi phongdorakhiba leikrabane.